ꯇꯥꯏꯕꯪ ꯂꯧꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯗꯨꯒꯨꯝꯂꯕ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯄꯤꯁꯤ ꯀꯞꯄꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯀꯨꯕꯣꯛꯅ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯖꯥꯏ ꯉꯥꯛꯁꯪ ꯉꯥꯡꯅ ꯄꯣꯝꯈꯠꯇꯨꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯨꯕꯗ ꯐꯨꯔꯛꯄꯅꯤ ꯍꯥꯏꯅ꯫ ꯃꯥꯅ ꯃꯆꯥꯗꯨ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯃꯥꯗꯤ ꯈꯥꯝꯗꯦ, ꯑꯗꯨꯒ ꯃꯧ ꯃꯆꯦꯗꯨꯅ ꯑꯉꯥꯡ ꯄꯨꯈꯤꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯨꯜꯍꯧꯔꯦ ꯍꯥꯏ꯫ ꯃꯥꯕꯨꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯥꯗꯦ ꯍꯥꯏ꯫ ꯃꯀꯨꯕꯣꯛꯅꯁꯨ ꯆꯠꯍꯟꯈꯤꯅꯨꯁꯨ ꯍꯥꯏꯗꯦ, ꯑꯉꯥꯡ ꯂꯧꯍꯧ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯩꯇꯦ ꯃꯇꯝꯗꯨꯗ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯕꯅ ꯐꯨꯕꯅꯤ, ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯐꯨꯈ꯭ꯔꯦ, ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯨꯕꯨ ꯃꯀꯨꯕꯣꯛꯅ ꯐꯨꯕꯗꯤ ꯄꯦꯟꯗꯦ, ꯆꯞ ꯆꯥꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯦ꯫ ꯏꯆꯥ ꯑꯅꯤꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯦ, 2009ꯗ ꯂꯨꯍꯣꯡꯕꯅꯤ, ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯤ, ꯃꯧ ꯏꯆꯦꯗꯨꯗꯤ ꯇꯣꯉꯥꯟ ꯆꯥꯏ, ꯏꯀꯨ ꯏꯅꯦꯝꯒ ꯑꯩꯈꯣꯏꯒꯅ ꯄꯨꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯟꯕꯅꯤ꯫ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ, ꯏꯅꯨꯡ ꯅꯨꯡꯁꯤꯅꯗꯕꯁꯨ ꯅꯠꯇꯦ, ꯍꯥꯏꯅꯔꯒ ꯍꯣꯡꯕꯁꯨ ꯅꯠꯇꯦ, ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯅꯝꯗꯅ ꯆꯦꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯦ꯫ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯩ ꯋꯥꯅ ꯈꯥꯡꯉꯦ, ꯑꯩꯈꯣꯏꯅ ꯂꯥꯏꯔꯩ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ, ꯏꯀꯨ ꯊꯕꯛ ꯇꯧꯏ, ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤ ꯎꯁꯤꯠꯇꯦ, ꯑꯩꯁꯦ ꯃꯃꯧꯅꯤ ꯍꯥꯏꯅ ꯄꯥꯝꯗꯦ꯫ ꯑꯉꯥꯡ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯀꯨꯅ ꯏꯪꯈꯣꯜ ꯇꯦꯝꯄꯥꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏ, ꯑꯩ ꯐꯥꯟ ꯊꯥꯔꯒ ꯐꯝꯃꯒ ꯊꯨꯒꯥꯏ, ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯕꯗꯁꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏ, ꯏꯀꯨꯅ ꯑꯩꯒꯤ ꯆꯥꯛꯇꯨ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯈꯣ ꯍꯥꯏꯕ ꯐꯥꯎ ꯌꯥꯎꯈꯤ꯫ ꯏꯅꯝꯃ ꯑꯃ ꯂꯩꯔꯝꯃꯤ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯌꯥꯝꯅ ꯈꯠꯅꯩ, ꯑꯩ ꯍꯨ ꯊꯛꯏ, ꯏꯄꯥꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯤ, ꯑꯩ ꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯏ, ꯑꯗꯨꯒ ꯂꯧꯔꯨꯕꯅꯤ ꯍꯥꯏꯕꯗꯨ ꯀꯤꯗꯅ ꯃꯊꯟꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯁꯤ ꯍꯥꯏ꯫ ꯑꯗꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯩꯕꯨ ꯏꯀꯨꯅ ꯅꯨꯃꯤꯠꯇꯨꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯕꯅꯣ, ꯅꯃꯥ ꯏꯀꯥꯏꯕ ꯈꯪꯗꯕ, ꯆꯠꯍꯟꯈꯣꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯈꯨꯔꯨꯝꯃꯣ ꯍꯥꯏꯅ ꯈꯨꯔꯨꯝꯍꯜꯂꯤ, ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯐꯨꯒꯦ ꯇꯧꯏ, ꯂꯥꯎꯏ, ꯊꯤꯅ ꯉꯥꯡꯉꯤ꯫ ꯏꯆꯥ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯁꯥꯎꯅꯕꯗꯩ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯤ, ꯑꯗꯨꯁꯨ ꯂꯧꯕ ꯂꯥꯛꯏ, ꯑꯩ ꯑꯗꯨꯝ ꯆꯠꯂꯤ, ꯀꯥꯏꯅꯅꯤꯡꯗꯕꯗꯒꯤ ꯑꯗꯨم ꯈꯥꯡꯕꯅꯤ, ꯑꯩꯅ ꯈꯥꯡꯃꯟꯕꯁꯤꯗ ꯎꯁꯤꯜꯂꯛꯇꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯤ, ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯗꯦ, ꯄꯤꯗ꯭ꯔꯕꯁꯨ ꯁꯤ ꯇꯧ ꯁꯤ ꯅꯨꯄꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯗꯦ, ꯃꯤꯇꯣꯞ ꯇꯧꯅ ꯇꯧꯏ, ꯏꯆꯥ ꯁ꯭ꯀꯨꯜ ꯇꯝꯕꯩꯁꯨ ꯑꯩꯅ ꯄꯨꯊꯣꯛꯏ, ꯐꯤ ꯁꯥꯏ, ꯂꯧ ꯀꯨꯝꯃꯤ, ꯊꯕꯛ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ, ꯉꯥꯡꯕꯨ ꯉꯥꯡꯉꯛꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯍꯔꯥꯎꯅꯕ ꯅꯨꯡꯁꯤꯅꯕ ꯊꯕꯛꯇꯁꯨ ꯂꯩꯕꯅꯤ꯫ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯃ ꯂꯧꯊꯣꯛꯏ ꯍꯟꯗꯛ, ꯅꯨꯄꯤꯅꯦꯅ ꯂꯧꯊꯣꯛꯄꯅꯤ, ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯩꯅ ꯄꯨꯊꯣꯛꯏ, ꯏꯄꯥꯝꯗ 10ꯔꯛ ꯁꯨꯔꯦ ꯁꯥꯎꯅꯕꯩ ꯆꯠꯈꯤꯕ, ꯍꯟꯗꯛꯁꯤ ꯃꯤꯒꯤ ꯄꯩꯁా ꯈꯔ ꯄꯨꯏ, ꯑꯗꯨꯒꯤ ꯏꯕꯥꯅꯤ ꯈꯔ ꯉꯪꯅꯩ, ꯑꯗꯨꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯏꯀꯨꯕꯣꯛꯅ ꯃꯩꯒꯤ ꯆꯦꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏ, ꯁꯥꯎꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯗꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ, ꯑꯩꯅ ꯎꯄꯨꯗ ꯁꯣ ꯌꯥꯗ꯭ꯔꯦ ꯍꯥꯡꯕ ꯍꯥꯏ, ꯑꯗꯨꯒ ꯏꯀꯨꯕꯣꯛꯅ ꯅꯃꯥ ꯅꯄꯥꯅ ꯄꯩꯁꯥ ꯂꯧꯔꯒ ꯎꯄꯨ ꯐꯠꯇꯕ ꯍꯥꯞꯄꯛꯏ ꯍꯥꯏꯅ ꯉꯥꯡꯉꯤ, ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯗꯩ ꯂꯧꯕꯗꯨꯗꯤ ꯆꯥꯛꯀꯧꯕꯩ ꯄꯩꯁꯥꯅꯤ ꯍꯥꯏ꯫ ꯑꯗꯨ ꯈꯨꯝꯃꯨꯕꯩ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯈꯖꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ, ꯑꯩ ꯄꯨꯔꯥ ꯇꯔꯪ ꯆꯠꯂꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ, ꯃꯧ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯏꯅꯦꯝꯕꯣꯛꯅ ꯐꯨꯍꯜꯂꯨ, ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯨꯍꯜꯂꯨ, ꯑꯩ ꯌꯥꯏ, ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯗꯨꯗꯩ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯄꯁꯨ ꯌꯥꯏ, ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯩꯇꯦꯅ ꯆꯠꯂꯒꯦꯅ ꯇꯧꯕꯗ ꯃꯧ ꯏꯆꯦꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯉꯥꯡ ꯃꯨꯜꯍꯧꯔꯦ, ꯏꯀꯨꯕꯣꯛꯀꯤ ꯄꯩꯁꯥꯅ ꯄꯣꯛꯄꯅꯤ, ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯑꯩꯕꯨꯗꯤ ꯆꯠꯈꯤꯕ
ꯌꯥꯔꯣꯏꯅ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯈꯥꯝꯕꯤꯗꯦ꯫ ꯏꯀꯨꯕꯣꯛꯅꯁꯨ ꯑꯉꯥꯡ ꯃꯨꯜꯍꯧꯈꯛ ꯍꯥꯏ, ꯑꯩꯒꯤꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯗꯩ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯦꯅ ꯑꯩꯁꯨ ꯃꯨꯟꯅꯔꯦ, ꯈꯠꯅꯔꯦ, ꯁꯝ ꯐꯣꯏꯅꯔꯦ꯫ ꯏꯀꯨꯕꯣꯛꯅ ꯐꯨꯕꯩ ꯇꯦꯟꯁꯟ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯏꯀꯨꯕꯣꯛꯅ ꯐꯨꯔꯕꯅꯤ ꯃꯥꯗꯤ ꯍꯥꯏꯗꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯨꯡꯐꯥꯎ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯏꯀꯨꯕꯣꯛꯅ ꯐꯨꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯍꯥꯏꯅ ꯋꯥ ꯑꯃ ꯉꯥꯡꯅꯕꯗ ꯎꯁꯤꯠꯂꯔꯣꯏ, ꯂꯩꯀꯥꯏꯅꯁꯨ ꯎꯁꯤꯠꯂꯔꯣꯏ, ꯋꯥ ꯉꯥꯡꯅꯔꯅꯤ꯫ ꯆꯩꯅꯥꯗꯨꯒꯤ ꯅꯠꯇꯦ, ꯏꯀꯥꯏꯕꯗꯨꯒꯤꯅꯤ꯫ ꯏꯄꯥꯝꯒ ꯃꯔꯤ ꯇꯠꯅꯈꯤꯕ ꯀꯨꯏꯔꯦ, ꯗꯦꯕ ꯀꯔꯃ, ꯎꯠꯁꯕ ꯃꯦꯂꯥ ꯕꯥꯔꯇꯟ ꯇꯧꯗꯦ꯫ ꯑꯩ ꯅꯨꯄꯥ ꯏꯀꯨꯕꯣꯛ ꯏꯄꯥꯝꯗ ꯆꯪꯗꯦ꯫ ꯆꯍꯤ 5 ꯐꯥꯔꯦ ꯃꯔꯤ ꯇꯠꯅꯕ꯫ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯃꯤꯁꯦ ꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯌꯨꯝꯒꯤ ꯕꯕꯥꯅ ꯅꯤꯉꯣꯜ ꯄꯣꯛꯄꯅꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯁꯤꯔꯁꯨ ꯆꯪꯉꯣꯏ ꯍꯥꯏ꯫ ꯑꯩꯈꯣꯏ ꯃꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯃꯣꯏꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯂꯥꯛꯄ ꯇꯧꯔꯤꯕ ꯃꯑꯣꯡ ꯗꯦꯕ ꯀꯔꯃ ꯕꯥꯔꯇꯟ ꯇꯧꯗꯕꯗꯨꯗ ꯆꯪꯉꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯆꯠꯂꯨꯗ꯭ꯔꯗꯤ ꯎꯅꯗ꯭ꯔꯦ꯫ ꯃꯆꯥ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯁꯨ, ꯏꯄꯥꯝꯗ ꯗꯦꯕ ꯀꯔꯃ ꯊꯣꯛꯄꯩ ꯆꯠꯂꯕꯁꯨ ꯊꯕꯛ ꯂꯣꯏꯔꯝꯃꯒ ꯆꯠꯂꯤ, ꯀꯞꯄꯒꯗ ꯆꯠꯂꯤ꯫ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕꯗꯨ ꯌꯥꯝꯅ ꯇꯣꯟꯅ ꯈꯥꯏꯅꯕ ꯏꯀꯥꯏꯕ ꯈꯥꯡꯉꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯄꯥꯝꯗ ꯂꯩꯖꯔꯒꯦ, ꯏꯆꯥ ꯑꯄꯤꯛꯄꯗꯨꯗꯤ ꯑꯩ ꯂꯧꯖꯒꯦ꯫ ꯃꯥꯁꯨ ꯃꯆꯥ ꯑꯃꯠꯇ ꯎꯗꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯃꯗꯤ ꯂꯩꯃꯤꯟꯅꯖꯁꯅꯨ꯫ ꯏꯆꯥ ꯑꯃꯠꯇ ꯎꯗꯅ ꯂꯩꯕ ꯑꯩꯁꯨ ꯉꯝꯃꯣꯏ꯫ ꯏꯆꯥꯗꯨꯒꯤ ꯑꯁꯥꯗ ꯈꯛꯅꯤ ꯍꯤꯡꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯄꯒ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯑꯩꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ, ꯃꯉꯣꯟꯗ ꯑꯣꯠꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯥꯏꯁꯨ ꯃꯥꯒꯤ, ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧ ꯇꯧꯅꯔꯒ ꯑꯗꯨꯝ ꯂꯩꯅꯔꯤꯗꯨꯅꯤ꯫ ꯂꯨꯅ ꯇꯧꯕ ꯇꯧꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯀꯩꯁꯨ ꯋꯥꯠꯍꯟꯗꯦ, ꯏꯃꯨꯡ ꯃꯥꯅ ꯄꯨꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯁꯤꯟꯕ ꯄꯤꯁꯤꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯥꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯧꯏ, ꯑꯩ ꯂꯩꯇ꯭ꯔꯁꯨ ꯃꯥꯅ ꯇꯧꯏ꯫ ꯃꯥꯅ ꯆꯠꯈꯤꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯧꯕ ꯆꯠꯂꯤ꯫ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯆꯠꯀꯗ꯭ꯔꯥ? ꯈꯩꯇꯪ ꯁꯥꯎꯅꯕꯒ ꯑꯗꯨꯝ ꯆꯠꯈꯤ, ꯋꯥ ꯆꯥꯎꯅꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯕꯕꯥꯅ ꯁꯥꯎꯕꯅꯤ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯑꯅ꯫ ꯃꯥꯅ ꯆꯠꯃꯟꯗꯅ ꯅꯨꯡꯁꯤꯅꯈꯤꯗꯕꯅꯤ ꯏꯃꯨꯡ ꯑꯅꯤꯁꯦ꯫ ꯀꯧꯕ ꯆꯠꯄꯗ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯗꯥ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ꯫ ꯕꯕꯥꯁꯨ ꯏꯖꯠ ꯑꯃꯗ ꯂꯩꯕꯅꯤ, ꯋꯥꯔꯛ ꯋꯥꯇꯦꯝ ꯌꯥꯝꯅ ꯆꯦꯠꯂꯤ꯫ ꯃꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦ, ꯃꯥꯅ ꯈꯨꯝꯕꯗꯨꯗ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ, ꯏꯆꯥ 2 ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯥꯅ꯫ ꯃꯀꯨꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯏꯆꯥꯒꯤ ꯏꯃꯧꯅꯤ, ꯍꯟꯊꯅ ꯈꯟꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯆꯥ 2 ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯃꯧ ꯃꯊꯟꯗ ꯅꯠꯇꯦ꯫ ꯁꯣꯏꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯉꯥꯡꯉꯤ, ꯂꯣꯏꯅꯃꯛꯇ ꯑꯍꯜ ꯑꯃ ꯑꯣꯏꯅ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯆꯪꯕꯤꯕꯅꯤ ꯑꯩꯅ꯫ ꯃꯧ ꯑꯃꯁꯤ ꯍꯟꯅ ꯌꯦꯡꯅꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯏꯁꯨ ꯑꯅꯤꯒꯤꯗ ꯍꯣꯠꯅꯕꯅꯤ꯫ ꯏꯆꯥꯒꯨꯝꯕꯅꯦꯅ ꯐꯨꯕꯅꯤ, ꯅꯀꯨꯅ ꯑꯩꯉꯣꯟꯗ ꯆꯤꯟ ꯈꯨꯝꯕ ꯍꯥꯏꯗꯅ, ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯒꯦꯅ ꯐꯨꯕ ꯅꯠꯇꯦ꯫ ꯁꯤꯅ ꯅꯥꯅꯕ ꯐꯨꯕ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯇꯧꯏ꯫ ꯃꯗꯨ ꯇꯧꯒꯅꯨ, ꯃꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯌꯦꯡꯉꯨꯅ꯫ ꯁꯥꯎꯔꯒꯗꯤ ꯑꯍꯜꯅꯤꯅ, ꯑꯩ ꯏꯆꯥ ꯏꯃꯧꯅꯤꯅ ꯉꯥꯡꯉꯤ, ꯅꯦꯝꯊꯔꯀꯥꯟꯗꯗꯤ ꯃꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯁꯥꯎꯕꯩ ꯄꯉꯥꯡ ꯉꯥꯡꯈꯤꯕꯗꯨ ꯋꯥ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ? ꯏꯆꯥ ꯏꯃꯧꯗ ꯀꯔꯤꯝꯇ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ? ꯏꯆꯥꯗꯁꯨ ꯉꯥꯡꯉꯤꯕꯅꯤ꯫ ꯏꯃꯧꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦꯗꯤ ꯑꯩ ꯍꯥꯏꯔꯣꯏ, ꯁꯨꯏ ꯐꯖꯅ, ꯃꯄꯥꯝꯗ ꯆꯠꯀꯟꯕꯩꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯤ꯫ ꯏꯆꯥꯗ ꯐꯨꯏ ꯑꯩꯗꯤ, ꯑꯩꯅ ꯋꯥꯔꯛꯇꯅ ꯀꯅꯥꯅ ꯋꯥꯔꯛꯀꯅꯤ? ꯃꯕꯥꯅꯤ ꯈꯠꯅꯕꯗ ꯏꯆꯥꯗ ꯐꯨꯏ, ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯐꯝꯃꯤ, ꯃꯉꯣꯟꯗ ꯀꯅꯥꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯗꯤ BP ꯋꯥꯡꯏ, ꯃꯥꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯏ, ꯃꯔꯣꯏ ꯁꯨꯗꯅ ꯃꯍꯤ ꯄꯤꯊꯛꯏ, ꯍꯣꯠꯅꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤꯅ ꯅꯨꯡꯁꯤ, ꯃꯥꯅ ꯐꯠꯇꯕꯗ ꯈꯜꯂꯤ꯫ ꯃꯩꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯆꯦꯗꯨ ꯑꯩꯗꯤ ꯌꯥꯝ ꯀꯥꯎꯒꯜꯂꯦꯅ ꯃꯉꯣꯟꯗ ꯁꯤꯟꯅꯩ꯫ ꯃꯥꯅ ꯂꯧꯊꯣꯛꯎꯅꯦꯅ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ, ꯑꯩꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯅꯤ꯫ ꯑꯩ ꯁꯪꯒꯣꯏꯗ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ, ꯄꯨꯊꯣꯛꯃꯜꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯆꯪꯉꯨꯕꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯒ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩ
ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯄꯗꯨꯗ ꯇꯥꯔꯦ, ꯑꯣꯐꯤꯁꯥꯔꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕꯗ ꯑꯩ ꯋꯥꯔꯦ ꯍꯥꯏ꯫ ꯑꯩꯅ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯎꯄꯨꯗꯨ ꯁꯣ ꯍꯥꯡꯕ ꯌꯥꯗꯕꯒꯤ ꯏꯁꯧ ꯂꯥꯡꯉꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯎꯄꯨꯗꯨ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯠꯇꯦꯀꯣ, ꯅꯄꯥꯝꯗꯩ ꯎꯠꯂꯛꯄꯅꯤ, ꯐꯠꯇꯕꯅꯤꯅ ꯁꯣ ꯍꯥꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯨꯕꯅꯤ꯫ ꯎꯄꯨ ꯁꯣ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ, ꯍꯥꯡꯕ ꯌꯥꯗ꯭ꯔꯦꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯃꯗꯨꯁꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯕꯕꯥ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯗꯨ ꯏꯃꯥꯅ ꯏꯄꯥꯅ ꯍꯥꯄꯛꯄꯅꯤ, ꯂꯥꯏꯗꯧꯅ ꯂꯥꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯅꯪꯅ ꯂꯥꯠꯂꯤꯗꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯤꯗꯅ ꯇꯧꯈ꯭ꯔꯤꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯆꯥꯛꯀꯧꯕꯩꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅ ꯈꯨꯝꯃꯛꯄꯅꯤ꯫ ꯆꯣꯡꯁꯟꯗꯅ ꯃꯤꯠ ꯀꯣꯠꯇꯩ ꯇꯧꯔꯛꯏ, ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯉꯥꯡ ꯃꯥꯅ ꯃꯀꯨ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯗ ꯁꯥꯎꯃꯟꯈꯤꯗꯅ ꯆꯠꯊꯣꯛꯎꯍꯦ ꯑꯥꯗ ꯍꯥꯏꯔꯒ ꯁꯦꯠ ꯂꯥꯎꯅ ꯊꯥꯈꯤꯕꯇꯅꯤ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯑꯝꯗ꯭ꯔꯕꯗꯤ ꯐꯨꯔꯣꯏ꯫ ꯃꯀꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯅꯒ ꯃꯈꯨꯠꯑꯣ ꯃꯁꯥꯋꯣ ꯇꯧꯕꯗꯨꯗ ꯑꯩ ꯁꯥꯎꯕꯅꯤ꯫ ꯃꯈꯨꯠ ꯍꯟꯗꯩꯁꯨ ꯇꯧꯏ ꯃꯥ꯫ ꯑꯩꯅ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯁꯨꯃꯥꯡꯗ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯑꯩꯅ ꯐꯨꯔꯦꯅ ꯑꯩ ꯏꯀꯥꯏꯖꯩ꯫ ꯏꯆꯥ ꯅꯤꯉꯣꯜꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯅꯦ ꯃꯀꯨ ꯍꯨꯟꯕꯗ ꯑꯩꯅ ꯉꯥꯡꯏ꯫ ꯅꯣꯏꯅ ꯁꯣꯏꯗꯅ ꯉꯥꯡꯉꯤꯃꯤ ꯍꯥꯏꯗꯅ ꯃꯈꯥ ꯇꯥꯍꯟꯗꯦ, ꯌꯥꯅꯕ ꯆꯠꯂꯨ ꯍꯥꯏ꯫ ꯃꯅꯦ ꯃꯀꯨꯗꯨꯒꯤ ꯃꯤꯆꯪ ꯆꯪꯕꯤ, ꯃꯔꯝ ꯆꯥꯗꯅ ꯃꯄꯥꯝ ꯆꯠꯄ, ꯃꯅꯦ ꯃꯀꯨ ꯍꯨꯟꯕ ꯑꯄꯪꯕ ꯊꯕꯛꯅꯦꯅ ꯁꯥꯎꯏ꯫ ꯆꯠꯇꯅꯕ ꯍꯥꯏꯗꯅ ꯑꯉꯥꯡ ꯐꯥꯎ ꯃꯨꯜꯂꯤꯕꯅꯤ꯫ ꯃꯆꯥ ꯄꯨꯗ꯭ꯔꯕꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯨ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯅꯤ? ꯕꯥꯔꯇꯟ ꯀꯛꯅꯕ ꯅꯠꯇꯦ, ꯃꯔꯝ ꯂꯩꯇꯕꯩ ꯆꯠꯅꯗꯕꯅꯤ꯫ ꯈꯔ ꯀꯨꯏꯅꯔꯗꯤ ꯑꯗꯨꯝ ꯃꯔꯤ ꯇꯠꯅꯩ, ꯂꯥꯞꯅꯩ, ꯆꯠꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯛ ꯅꯠꯇꯦ, ꯃꯣꯏ ꯃꯃꯥꯍꯣꯏ ꯑꯗꯨꯝ ꯂꯥꯛꯏ, ꯃꯣꯏꯒꯤꯗꯤ ꯕꯥꯔꯇꯟ ꯇꯧꯔꯛꯇꯦ꯫ ꯏꯁꯨ ꯑꯅꯤꯁꯤ ꯄꯣꯛꯄꯗ ꯊꯥ ꯑꯃꯃꯝ ꯗꯥꯛꯇꯔꯗ ꯂꯩ, ꯄꯩꯁꯥ ꯂꯤꯁꯤꯡ 90-90 ꯆꯪꯏ꯫ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯊꯣꯛꯏ꯫ ꯏꯁꯨꯁꯤꯡ ꯏꯄꯥꯟ ꯆꯥꯎꯅ ꯆꯥꯎꯅ ꯁꯣꯜꯂꯤ, ꯆꯞ ꯆꯥꯅ ꯗꯥꯏꯇ ꯄꯨꯝꯕ ꯂꯧꯕꯅꯤ꯫ ꯏꯆꯥꯒꯨꯝꯕꯅꯦꯅ ꯃꯆꯤꯟ ꯈꯨꯝꯃꯛꯄꯗꯨꯗ ꯈꯔ ꯉꯥꯡꯉꯨꯕ, ꯈꯨꯕꯥꯛꯅ ꯊꯥꯔꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯏꯀꯥꯏꯕ ꯅꯪꯍꯟꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯀꯨꯕꯣꯛꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ꯫ ꯃꯀꯨꯕꯣꯛꯁꯤꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯐꯖꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ꯫ ꯃꯧꯁꯤꯁꯨ ꯑꯗꯨꯝ ꯌꯥꯅꯕ ꯆꯠꯇꯨꯅ ꯇꯣꯟꯊꯅ ꯂꯩꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯅꯤꯅ ꯃꯊꯧꯅꯥ ꯂꯩꯅ ꯂꯦꯞꯄ ꯉꯝꯖꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯀꯨꯕꯣꯛ ꯑꯣꯏꯕꯅ ꯃꯧꯗ ꯈꯛ ꯈꯨꯠ ꯊꯥꯕꯤꯔꯨꯅꯨ, ꯑꯔꯥꯟꯕ ꯇꯥꯒꯅꯤ꯫ ꯃꯧꯗꯨꯒꯤ ꯃꯀꯨꯕꯣꯛꯅ ꯐꯨꯏ ꯍꯥꯏꯕꯗꯨ ꯏꯖꯠ ꯁꯣꯛꯏ, ꯇꯨꯡꯐꯥꯎ ꯏꯀꯥꯏꯕ ꯅꯪꯒꯅꯤ꯫ ꯃꯧ ꯑꯇꯩꯅ ꯎꯁꯤꯠꯂꯣꯏ꯫ ꯃꯅꯦꯝꯅ ꯐꯨꯕ ꯌꯥꯏ, ꯇꯉꯥꯏ ꯐꯗꯅ ꯅꯪꯅ ꯅꯀꯨꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯃꯥꯒꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯀꯣꯟꯅ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯐꯨꯕ ꯌꯥꯏ꯫ ꯃꯀꯨꯕꯣꯛꯃꯛꯅ ꯐꯨꯕꯗꯤ ꯐꯨꯕꯤꯔꯨꯅꯨ, ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯖꯩ꯫ ꯃꯧꯁꯨ, ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄ ꯉꯝꯖꯗꯦ, ꯃꯃꯥ ꯃꯄꯥ ꯀꯤꯅ ꯆꯠꯆꯩ꯫ ꯃꯧꯁꯤꯡꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯑꯣꯠꯂꯤ, ꯇꯣꯟꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯛ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯑꯍꯜ ꯀꯤꯅ ꯆꯠꯄ, ꯑꯍꯜꯁꯤꯡꯅ ꯌꯥꯅꯕ ꯆꯠꯄ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯌꯥꯝꯃꯦ ꯍꯥꯏ ꯁꯥꯎꯅꯕꯗꯒꯤ ꯃꯄꯥꯝꯗ ꯆꯠꯂꯤꯕ꯫ ꯅꯨꯄꯥꯅ ꯑꯗꯨꯝ ꯀꯧꯕ ꯂꯥꯛꯇꯨꯅ ꯍꯟꯖꯤꯟꯅꯩ꯫ ꯅꯨꯄꯥꯅꯁꯨ ꯅꯨꯡꯁꯤꯖꯔꯤ, ꯉꯥꯏꯍꯥꯛ ꯈꯠꯅꯔꯕꯁꯨ ꯀꯧꯕ ꯆꯠꯂꯤ꯫ ꯅꯨꯄꯤꯅꯁꯨ ꯁꯥꯎꯔꯕꯁꯨ ꯑꯗꯨꯝ ꯍꯟꯊꯩ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯕ ꯐꯨꯕꯗꯤ ꯀꯥꯎꯕ ꯉꯝꯃꯤ꯫ ꯃꯅꯦ ꯃꯀꯨ, ꯃꯇꯩ ꯃꯅꯥꯎꯅꯨꯄꯥ, ꯃꯅꯝꯃ, ꯃꯆꯟꯅ ꯈꯨꯠ ꯊꯥꯕ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯗꯤ ꯀꯥꯎꯕ ꯉꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯧ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯌꯧꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯡꯗ ꯉꯥꯡꯉꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯨꯛꯇꯣꯔꯛꯂꯦ, ꯑꯗꯨꯒ ꯆꯞ ꯆꯥꯅ ꯈꯥꯏꯅꯔꯒꯦ ꯂꯦꯞꯂꯦ꯫ ꯃꯧ ꯃꯆꯦꯗꯨꯒꯤ ꯃꯃꯥꯡꯗ ꯃꯀꯨꯕꯣꯛꯅ ꯐꯨꯔꯒ ꯂꯥꯛꯈꯤꯕ, ꯃꯗꯨꯗ ꯊꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥ ꯈꯛ ꯃꯨꯟꯕ, ꯃꯆꯝ ꯐꯣꯏꯔꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯊꯣꯔꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟꯅꯅꯕ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ꯫ ꯃꯀꯨꯕꯣꯛꯅꯁꯨ ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯍꯜꯂꯣꯏ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ
ꯈꯪꯉꯕꯅꯤꯅ ꯃꯇꯨꯡ ꯃꯔꯝ ꯆꯥꯗꯅ ꯑꯣꯠ ꯅꯩꯔꯕ ꯐꯨꯔꯕ ꯑꯀꯟꯕ ꯇꯥꯕ ꯉꯝꯗꯕ ꯋꯥ ꯉꯥꯡꯉꯕꯗꯤ ꯆꯞ ꯆꯥꯅ ꯇꯧꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ, ꯐꯔꯦ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯥꯏꯅ ꯌꯩꯊꯣꯛꯂꯦ꯫ ꯁꯥꯎꯕ ꯐꯅꯔꯒ ꯑꯃꯨꯛ ꯐꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯅꯨꯄꯥꯔꯣꯝꯒꯤꯗꯤ ꯋꯥ ꯑꯀꯟꯕ ꯃꯧꯗꯨꯕꯨ ꯌꯥꯝꯅ ꯍꯨꯟꯕ ꯌꯣꯟꯕ ꯉꯥꯡꯗꯦ꯫ ꯃꯈꯣꯏꯅ ꯍꯣꯠꯅꯕ ꯃꯧꯗꯨꯒꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯅꯠꯇꯅ ꯍꯦꯟꯖꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯃꯊꯃꯣꯏ ꯁꯣꯛꯂꯕꯅꯤꯅ ꯅꯝꯗꯅ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯍꯜꯂꯒ ꯑꯃꯨꯛ ꯈꯟꯅꯕꯗ ꯇꯥꯔꯦ꯫ ꯃꯆꯥ ꯑꯄꯤꯛꯄꯗꯨꯗꯤ ꯃꯥꯅ ꯀꯣꯟꯖꯒꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯂꯧꯍꯜꯂꯨꯔꯒ ꯄꯤꯈ꯭ꯔꯦ꯫ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯐꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯐꯤꯔꯦꯞ ꯍꯣꯡꯗ꯭ꯔꯦ꯫ ꯍꯟꯖꯤꯟꯅꯧ ꯍꯥꯏꯕꯗ ꯁꯥꯎꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ ꯃꯀꯨ ꯃꯅꯦꯝ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯍꯥꯏꯖꯩ꯫ ꯅꯨꯄꯥꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯐꯖꯅ ꯋꯥꯔꯤ ꯇꯧꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯊꯦꯝꯃꯦ꯫ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯌꯥꯕ ꯃꯧꯅꯤ, ꯃꯊꯧꯅꯥ ꯂꯩ, ꯊꯕꯛ ꯀꯟꯈ꯭ꯔꯕ ꯃꯧꯅꯤ, ꯊꯕꯛꯇ ꯂꯝꯕꯥ ꯂꯩꯇꯦ, ꯂꯧ ꯁꯨꯕꯒ ꯀꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯃꯆꯥ ꯃꯃꯧ ꯋꯥꯔꯛꯄꯗ ꯑꯁꯤ ꯃꯧ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯕ ꯃꯧ ꯑꯃ ꯈꯥꯏꯅꯈꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯅꯤ, ꯃꯥꯒꯤꯁꯨ ꯃꯔꯩ ꯀꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯌꯦꯡꯕꯤꯌꯨ, ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗꯁꯨ ꯃꯈꯣꯏꯅ ꯊꯦꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯨꯝꯗꯨꯗ ꯆꯪꯕ ꯇꯜꯂꯦ, ꯀꯤꯔꯦ, ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯌꯥꯝꯅ ꯁꯪꯕꯤꯕ ꯉꯝꯃꯣꯏ, ꯃꯣꯏꯅ ꯉꯥꯡꯉꯛꯀꯗꯕ ꯈꯣꯜ ꯃꯌꯥꯝ ꯇꯥꯕ ꯉꯝꯃꯣꯏ, ꯃꯃꯥꯡꯗ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ, ꯑꯩꯕꯨ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯣꯏꯅ ꯊꯥꯗꯦ, ꯌꯥꯝꯅ ꯍꯟꯊꯅ ꯊꯝꯃꯤ ꯍꯥꯏꯔꯦ꯫ ꯐꯔꯦ ꯃꯇꯝ ꯈꯔꯒ ꯑꯃꯨꯛ ꯌꯩꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤ ꯌꯥꯎꯔꯒꯕꯨ ꯍꯦꯛꯇ ꯑꯃꯨꯛ ꯑꯅꯤꯔꯛ ꯐꯝꯃꯒ ꯈꯥꯏꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯈꯨꯟꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯂꯥꯛꯑꯒ ꯃꯥꯕꯨ ꯊꯥꯒꯠꯄ, ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯥꯅ ꯐꯕꯅ ꯃꯥꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯄꯅꯤ, ꯃꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯍꯟꯖꯤꯟꯅꯧ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯨꯡꯉꯥꯏꯇꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯟꯖꯤꯟꯅꯧ ꯀꯟꯅ ꯍꯥꯏꯔꯨꯔꯕꯁꯨ ꯅꯨꯄꯤꯗꯨꯅ ꯍꯟꯖꯤꯟꯅꯅꯤꯡꯗ꯭ꯔꯕꯗꯤ, ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯥꯎꯏ, ꯑꯗꯨꯒ ꯀꯦꯁ ꯀꯛꯆꯔꯒꯦ, ꯀꯣꯔꯠꯇ ꯇꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯝꯗꯅ ꯐꯥꯔꯒ ꯄꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯒꯤꯁꯨ ꯃꯊꯃꯣꯏ ꯌꯧꯅ ꯁꯣꯛꯈꯤꯕ, ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯑꯉꯥꯡꯅꯤꯅ ꯄꯪꯂꯩ ꯃꯔꯩꯃꯤꯟꯅꯕꯅꯦꯅ ꯈꯟꯕ, ꯑꯉꯥꯡꯅꯤꯅ ꯃꯆꯥꯒꯨꯝꯕꯅꯦꯅ ꯁꯥꯎꯔꯀꯥꯟꯗ ꯄꯪꯉꯥꯡ ꯉꯥꯡꯕ, ꯉꯥꯡꯊꯣꯛꯈ꯭ꯔꯒ ꯀꯥꯎꯕ, ꯃꯧꯁꯤꯗꯗꯤ ꯌꯦꯛꯑꯒ ꯂꯩꯕꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯈꯥꯏꯅꯅꯤꯡꯕꯒ ꯈꯥꯏꯅꯅꯤꯡꯗꯕꯒꯁꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅꯗꯤ ꯈꯥꯏꯅꯅꯤꯡꯗꯕ, ꯑꯃꯗꯅ ꯀꯌꯥ ꯃꯤꯊꯥꯅꯗꯕ, ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ, ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯗꯨꯒꯨꯝꯕꯁꯨ ꯈꯔ ꯌꯥꯎꯔꯤ꯫ ꯃꯧ ꯃꯆꯦꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯉꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯃꯀꯨꯅ ꯉꯥꯡꯉꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯈꯥ ꯇꯥꯍꯟꯗ꯭ꯔꯦ꯫ ꯃꯗꯨꯅ ꯍꯟꯖꯤꯟꯅꯍꯟꯕꯗ ꯍꯣꯠꯅꯕꯗ ꯑꯀꯥꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯧ ꯑꯅꯤ ꯂꯩꯕꯗꯤ ꯌꯥꯝꯅ ꯂꯨꯏ꯫ ꯃꯅꯦꯝ ꯃꯀꯨꯅ ꯉꯥꯡꯉꯁꯨ, ꯆꯩꯔꯁꯨ, ꯎꯁꯤꯠꯂꯁꯨ ꯎꯁꯤꯠꯇ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ꯫ ꯑꯃꯗꯅ ꯊꯤꯅ ꯅꯠꯇ꯭ꯔꯒ ꯀꯤꯅ ꯆꯠꯂꯗꯤ ꯇꯣꯟꯊꯅ ꯂꯩꯔꯤꯕ ꯃꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯔꯦ ꯌꯦꯡꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯒꯤ ꯐꯤꯔꯦꯞ ꯍꯣꯡꯉꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯃꯧꯗ ꯈꯨꯠ ꯊꯥꯕꯤꯔꯨꯅꯨ꯫ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ, ꯁꯥꯎꯈꯤꯕꯗꯒꯤ ꯀꯥꯏꯅꯕ ꯀꯌꯥ ꯌꯥꯎꯏ꯫ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯦꯡꯅꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫